ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯅꯨꯄꯤ ꯀꯌꯥꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯑꯦꯁꯤꯒꯤ MLA ꯁꯣꯔꯣꯈꯥꯏꯕꯝ ꯁꯣꯔꯥꯏꯁꯝ KVꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯗꯣꯛꯅꯈ꯭ꯔꯦ꯫ अमदे मणिपुर ngasi मियोय मरी नौना COVID-19 पॉजिटिव ओइख्रे लाइना असिना मरम ओइदुना मी सिखिबगी पाउ लेते पॉजिटिविटी रेट चादा 0.8 ओइखे। PONYTV की नुमिदांगी पाउ मीडिंग ताबिरिबसिंगबु बिद्यासना तराम नोकचरी पाउ संदोकना पिजरी। मपुरोइबा काइनरबी नुपी कयाना हिंगनबगी लानफमदा मायोकनरिबा अवाबा कया असि मतेंग पांगननबा थबक पाइखटकनी हाइना नाउरिया पाखंग लाकबा एसीगी MLA सोराइसम KV देवीना ngasi amjugi 12 सुबा यावशंग स्पोर्ट्स मीट 2019 हौदोकपगी थौरमदा हाइख्रे। कंगलादगी मैरा लौरुरबा मतुंगदा मेजोर खुलदा लैबा मणिपुर प्रेस क्लबता KVना पाउमी सिंगदा हाइखे लमदम असिदा नुपा खकनतना नुपी ओइबी कयासु निसागी इपाक्ता तावबगी चांग यामना हेंगलकले असिगुंबा फिबम असि नुपी अमा ओइना सेमदोकनिंगी। ऑल मणिपुर वर्किंग जर्नलिस्ट यूनियन अमजुगी असिगुंबा थौरम अमदा महाकपु सरुक याहनबीबा असि यामना लाइबक फबनी। मीडियाना लौरिबा थौदांग असि अदुकी मटिक चावी कथोकपा अमगा लोइनना लैबाक असिगिदमक थोकलकपनी मरम अदुना मीडियाबु मियामना इकाय खुमनाफम थोकई हाइना महाकना फोंदोखे। बना सुमाइना ngasi पांगथोकपसि अहाकी माइगैदगी यामना थागतजबा फोंदोकचे अफब थबक थौरम कयादा लैबाकी अफबा पुरकपदा ngasi मीडियागी अमदी हुजिकी प्रेसकी अमदी लैरिबा मयाम इसिनाउ मयामसिगी अचौबा थौदांग यामना चावी हाइतारे अदुना लैबाक सेमगे हाइदना अखोइसु थोकसरकपनी अदुना मीडियागी लैबिरिबा इचिनाउ ख्वाइ पुनमकपुसु लैबाक सेम लैबाकी अफबा खरदा ओइरसु पुरकसी हाइदना ngasi थोकचरइबनी अदुना अखोइ पुनमक वाखलोन अमतदा समनरकांदा पुन्ना चटमिनबगी वाखलोन दुमदी यामना मरु ओइना थमजनिंगे लैबाकी अवोलबा पुरकमिनसी अनौबा लैबा अमा अखोइ लैबाकसी शांति लैबा इंचिपा मरात सेटपा शांति लैबा लैबाक अमा अखोइ पुन्ना थौदांग यामिनरकांदा पुमिनरक्सी हाइबा पाउजेलसी चुपिजेगे। ngasi manipur sinba thungna yausang sports meets haudoknakre kumhaibu nathayraga sanaba amade natki oiba thoramda pukning changsilakpagi saruk ama oina ngasi yausang kumhai hoba numita Fubala ward number 2 high school ground da lamta sanabage thoram ngasi dagi hokre nupi kayana khutta maira paiduna tidim rota sports ki paujel piruraba tungda ground da halaktuna sports haudokpagi maira chukhatke tungda maira pukhibi nupi singda achamba khudol tamduna pukning thogatke। la wa jana si pantumam jaw kadore मणिपुर ngasi मियोय मरी नौना COVID-19 पॉजिटिव ओइख्रे लाइना असिना मरम ओइदुना मी सिखिबगी पाउ लेते मणिपुर COVID-19 कमन कंट्रोल रूम ना पॉजिटिविटी रेट असि चादा 0.8 ओइखे हाइरि हाइरिबा पुंजा असिदा मियोय तरेट कोविड तगी फगलक्तुना डिस्चार्ज तौखे। हौजिक स्टेट असिगी COVID-19 केस मसिंग असि लाख अमा लिसिंग कुंथ्रा तरेट सुबना कुंथ्रा मापन यौरे लोइनना लैखिदबा मसिंगना लिसिंग अनिगा चामगा कुन्नी हाइरि। हौखिबा मार्च की तांग अनिदा ऑल मणिपुर स्टूडेंट्स यूनियन एमसू कक्चिंग डिस्ट्रिक्ट कमिटी के मीटिंग मखादा पांगथोखिबा मैथमेटिक्स कॉम्पिटिशन के मनामथुम येंथोकपगी थौरम ngarang यूरेका एकेडमी थौनावजमदा पांगथोखरे हाइरिबा कॉम्पिटिशन असि कैंपेन फॉर टोटल एजुकेशन हाइबा हिरमदा पांगथोखिबनी थौरम असिदा वाइखोंग ग्राम पंचायत की मेंबर चोंगथाम इंद्रजीत सिंह यूरेका एकेडमी की प्रिंसिपल इलांगबम जय सिंह एमसू हेडक्वार्टर की वाइस प्रेसिडेंट लाइस्ट्रम अचौबा मितैना चीफ गेस्ट ऑफ ऑनर अमदे फंक्शनल प्रेसिडेंट ओइना सरुक याखे
Thauram asiga mari lainana competition asida makok mathang takraba mahiroi singda mana yenthokhe. Makok mathang takraba mahiroi sing adudi ahanba position da Meneka Huidrom, anisuba position da Yumnam Yaipaba, ahum suba position da Chingkham Italina amasung mahiroi tarada consolation prize pikhe. Matam khara leplu raba matungda handakta nauhaunana UFO ge Luching Purel RK Manisanana Hagdok Piramba March Camp ama numit mangani chupna tang tara nipandagi kunithoi fauba pangthoklagani. Organization asigi General Headquarters Jingnung Khokta ngasi camp asi hagdokre. Jiribam District Tasu Chahi Khudingi Yausang Sports Meet Singda Pangthoktuna Tongan ba mafam singda pangthoktuna lakpagum handak chahi gisu ngasi dagi hauduna pangthokpa hokre. Dibongda laiba Ichel Club Dibongna Sinduna Ichel Club ki nifurak suba annual sports meet haudokhe. Inkhalak liba naha singna sanak khongda laiba Mahadev dagi senglaba Maira Lauduna sports meet haudokhe. Yausang sports meet asiga mari lainana Ichel Club Dibongi General Secretary Faklang Bam Gyanendro Mitaina Haike Yausang Kumhaiga Mari Lainana annual sports meet Pangthokpagi Maruoiba Pandamdi Arbe Taidana Lambi Thatuna Paisa Lauba Amadi Naha Singna Chakcha Haizana Bana Chingba Tauriba Asi Tokhanana Bani Ichel Club Dibongna Haukiba Chahi Kayadagi annual sports meet Asi Pangthoktuna Lakpani Kumsi Asina Nifurak Suba annual sports literal cultural meet ni annual sports meet Asi curfew Laiba Maramna Ayuk Amasung Nungthilda event sing Pangthok Chagani Haina Fongdokhe. Sangam Mari Lena Ikuna Bir Daidana Lambi Lamang Pisa Tapana Sasa Hajanatna Mayam Hamayamna Adumba Kugi Yosang Kumega Mari Lena Paganinda Batavka Singadu Karana Taina Vaikuna Self of Dimona Hokiba Sahi Sinkadagi Hariba annual sports Pangtokun Lakuni Kumsisu Ikoi annual sports Asi Pangtok Sagani Kumsi Gasina Nifurak Suba annual sports literary and cultural meet Wagadorivni Aduga Handaki 2022 gi annual sports meet asidi tasena ikoi numidangi event singdi ikoi district administration gi maikei dige ikoi curfew thambana ikoi ai mun gi ikoi event singda maruoina ikoi focus piraga hariba annual sports asi pangthok sagan Ideal Club ke Kuntramari Suba Yausang Sports Festival Bishnupur District ke Sinusify Mini Public Ground da ngasidagi haudokre Thauramada Nupi Macha Amade Nupa Macha Singna Saruk Yaduna Kamba Thoibigi Mitam Lairiba Fubala Dagi Kutta Mairapa Puduna Chatlaba Matungda Sunusify Mini Public Ground da Maijukhatuna Sports Haudokhe Thauramada Ideal Club Amade Coordinating Committee ke Convener L. Siam Kumarna Sanabada Mapung Oiba Mitieng Thamlaga Kumhai Fiong Kaya Asi Hanthahananaba sports asi pangthokpani haike haurakliba naha singna sana khotnabada mai onsinduna afaba masamau faba naha ngakta leiba khunai ama semlasi hainasu mahakna phongdokhe paugi marak thatna ten beprekama Karigumba dom yumda laiba anabasingi hitakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hitakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Break matungda makhatapa pau pizri
All Assam Manipuri Students Union Hozai District Committee na sinduna yausang kumhaiga mari lainana chahi khudingi pangthokpa numit humni chupna pangthokadaba taret suba yausang kumhai lisingani kunithoi sports culture and literary meet ngasi bihu toli lampak Hozai Notun Bazarda Hodokre Hodopagi Thoramadu Punna Hozai District Assamgi Club Kun Henbana Sarugyakhe Laishu Katpa Mass Pass Cultural show, chess, volleyball, kabaddi, high jump, long jump, quiz competition, Manipuri folk dance competition, amade marathon race na chingba event kaya haudokpa numita pangthoke. Haudokpagi thoram aduda tongan ba saknairaba mioi kaya na sarugyakhe loinana Indian Red Cross Society Manipur State Branch ke Chairman Dr. Y. Mohan Su sarugyakhe. Thauramga Mari Lainana Dr. Y. Mohan ge team na free detection of diabetes and BP su pangthokhe. Pangthok liba taret suba yausang kumhai asi tungda haurak liba inkhalak liba naha singbo tingjang kaijang dana masa mawufana lainana ba wakhal lausing lainana ba amadi nungsi chanana punna hingminabagi pandamda pangthokpani haina All Assam Manipuri Students Union gi advisor Famdom Manibabuna phongdokhe. Kaching Police Commando gi SI Rokina Luchingba Tim Amana More Lambida Purakpa Yamlaba Drug Sing Haukiba Tang Tarataruk ki Nungtilda Fagat Pangam Kre Haire Commando gi Tim Aduna Imphal More Lambida Frisking Tauringaida More Romdegi Taurakpa Kreta Kar Ama Khamlamdana Thoke Maduda Commando Tim Aduna Tanaduna Kar Adu Sorachingda Fabangamke Kar Adu Check Taubada Member Number 4 ni Chingnaba Sapon Cap Humfu Mangada Haplakpa Amadi WY tablet Mapun Ani Fagatki Loinana Mioi Adu Makhataba Wahang Pahongidamak Kaching Police Station da Kutsinakre Haire Thazabayaba Pau Ama Fangbadage Bisnupur Police District Police ke Commando team amana aina thingkraba lalholop ke CP gi active member ama pangai area dagi ngarang ayuk pung taraga makhairom taba matamda fare police ki paugi matung ina faraba active member adu Imphal West ki manung chanba khagempali panthak tage yaikhom tom mitai chahi kuntaruk apokpa Y Kamlakanta mitai kawi housing na pangai ge thambau lampak manakta laibani haire Mahapu wahang pahong taubada mahak ke CP gi active member ni amadi hauzik mahak lalahulub asige Myanmar da laiba nganba kauba amagi makhada thabak taubani haiba khangba ngamkhe loinana mahak na handakta naha ani lalahulub asida recruit tawkhre haibasu khangba ngamle faraba mioi adu hingang police station da sinakre haire Progressive Youth Association Lamsang Kaithelna Chahi Khudingi Leptana Pangthoktuna Lakpa Yausang Sports Meet Chahi Asigi Oina Lamsang Kaithel da Lairiba Public Ground da Maram Chadana Semgat Sagatpagi Thabak Chathabana Maram Oiraga Yaningdaba Phongdokpa Oina Pangthoklaroi Haina Association Asina Thadorakba Cherol Amana Hairi Sports Meet Pangthok Tanabagi Fireb Asi Organization gi Executive Member Sing Yauna Virtual gi Kuthangda Pangthokiba Emergency Meeting da Lepkhabani Haina Cherol Aduna Makhatana Haire Yausang Kubhaina Lakpada Irecha Miyamda Mitai Irol Iek Loina Silon Apunbalop Milal Kanglai Pakna Yaifa Paujel Pirakle Milal na Thadorakpa Cherol Amana Kumamagi Yausang Kumhaigi Manungda Hana Chanaramba Thoram Thauda kaya marong ngasidagi tapna mami samkhiduna awonba ama purakle haiba yai haina phongdokle inkhalak liba tungi yumbiren oirakadawriba mahiroi khunai singsibo harau kumhai amadi nisagi ipaktagi khara makhai de nanthoraktuna laikai gi oina mapungfana sana khotnabada hena pukning changsilakpasina afaba khunai ama oina hingba ngamgadawribani hairi Laikai singda asumba lamjing lamtak piduna irecha singna sana khotnabada natana mahai masingi oiba aiba changdamnaba kaya busu saruk yahan biduna makok mathang khanbiduna thauna hapiriba asumna mitai mayek iba changdamnabasu kumhai asidagi hapchin binanaba lol mayek chakhatnanaba honariba milalna paujelakle
IK Gujarat Punjab Technical University Jalandhar na lauba BTech Civil Engineering ki examination da Northeast ki oina Manipur dagi khundrakpam Amarjit na pumnamakki makok oirakle haire makok taraklaba khundrakpam Amarjit Thoubal District ki Hairok Part 1 dagi KH Tomba amadi KH Usarani gi machani haire pangthokkiba exam aduda Amarjit na subject taruk ki manungda subject ahumda A+ ki grade fangba ngamkhe March 13 dagi hauduna Anisuba Soplang Men's Volleyball Tournament makha chathari Soplang Village da chathariba Tangkul Village level gi oiba tournament asigi final match ngasi pangthoklagani hare Aroibada maroiba pau amukhana Mapuroiba kainarabi nupi kayana hingnabagi lanfamda mayoknariba awaba kaya asi mateng pangnanaba thabak paikhatkani haina Nauriya Pakhanglakpa ACG MLA Soiraisam Kevina haikre Numit mangani chupna chathagadaba lamtagi yausang kumhaiga mari leinaba sports meet ngasi Manipur sinba thungna haudonakre Amade Manipur dangasi miyoi mari nauna COVID-19 positive oikre laina asina maram oiduna mi sikhbage paulaite positivity rate chada 0.8 oikhe PONYTV ki numidangi pau pinig na pirew singbo kananabaya thangni jari